Harambai Tingol Giluching Purel Korounganbagi Maruoiba update the Quacherke propaganda psychological warfare tactics Sina Landadi Kulai Degi Hena Sathirise 80 the Sutaroktabanate Aduga Yanadre Ani Toktaure Kaina Sandokbi Mana Nangbu Namsin Bire Madifai Amasidi Loire Mana Nangi Maram the Adu Haire Kaina Lalong Makal Season Nay Amuksuki Hali Amuksu Sawali Amuksu Nungai Hali Adubu Commander Sing Tengolo Ichul Inausing na Tamoy Sing na Ireba Ifuruki Wasak Paray Ngak Mana Amata Changdabani Israel the protester tharing ay dalandar kray Israel the Prime Minister Benjamin Gimayok the protester tharing ay manung the Iran na misal kapsilak padagi yamdrabada miyoy taragataret lom yamna satina so apan ng kray asok po sing asigi manung da miyoy ahom di Aruba condition the hospital la laikanari hawjik su Israel amadi Iran gimarak the misal na landanari haidi Israel na Pakistan da su landagani hayrak padagi luching basing tumbayana khidre Israel gi hanagi Deputy Defense Minister Oramba Mair Masrina Iran gi lanloi shilaba matung da Pakistan da amuk Israel na landaragani hayrak padagi Pakistan gi luching basing tumbayana khidre hari panbayabadi Mair Masrina Israel amadi Iran ga hoji akan mamong da lan sokna ringai chirak asida social media ki platform da Pakistan na landagani haina phongdorakhibani mamang da su Benjamin na Iran amadi Pakistan Israel gi oina khudong thiningai oi haina phongdokhibasu laikhrabani IRGC gi anauba chief khankre Iran gi Islamic Revolutionary Guard Corps IRGC gi Intelligence Division gi anauba chief oina Brigadier General Majid Khadami khankre panbayabadi Israel gi attack ta IRGC gi makok thongba luchingba sing amadi nuclear scientist kaya su sikre attack adu da commander Kazemi amadi Mokiksu sikhibani hairi border dagi ani yauna UG ahum fare ngarang security force na Technopol district ki more PS na konba border pillar number 74 dagi 75 faw gi marak dagi Pripak Pro gi Churchanpur gi Mute road dagi Namram Tabunungsi Elai Chingthoiba Taragani Mapan amasung PLA gi Jiribam gi Kadam Tala dagi Thongnawjam Anthony Kungani Pan kauba UG ani fare haina police ki cherol amana hairi amarom da police na ngasi Kakching Tural Wang madagi RPF PLA gi Narem Surjit nifuga mapan kauba Kakching Tural Wang Maningthau Pareng dagi Kedar amasu mobile phone amaga konana fare hairi Irana cluster bomb sejinaduna Israel da landarak padagi chauna amanga ta thokre lana sida chatru kamar fuga mathoi sekre lisingani ga chatru ka kuntra ga tare na so pan nangkre numini pani sujil laglaba Iran amadi Israel gi lanfam masida tare ni suba numita Iran amatik mayai leiraba cluster bomb sejinaduna Israel da landarak pagi dagi chauna amanga ta thokre loina lana sida punna mioi chatru kamar fuga mathoi sekre aduga mioi lisingani ga chatru ka kuntra ga tare rom na chauna so pan nangkre hairi Iran na thadarakhiba cluster bomb kilometer taret hena wangba nongthakta pokhairaba matung chaurana kilometer 9 lompak sana cluster bomb dagi chai khairakpa bomb singna mathang pokhai dun landarakpadagi Israel da pak sana amangata kaya thokhibani adubu cluster bomb ge attack aduda mioi kaya sikhrabage haibagi paw hojik fawba phongdorakpa leitre lana sida Iran gi oina mioi chatru ka yankhai ga tare sikre asok pasing asina lisingani ga kuntra ga tare sukre aduga Israel gi oina kunga mari sikre chatung na sokre haidi Ayatollah Hatkrabadi Libya da oikhiba Fibam mak Iran da soirakadra kibadagi Trump na Israel gi mateng pangdabani Supreme Leader Ayatollah Hatkrabadi Libya da oirakhiba Fibam adumak Iran da so oirakadra haibagi akiba leibana hawjik fawba Donald Trump na Israel gi mateng pangdabani haidi ningsing bayabadi Libya da America amadi NATO ga leibak singa pullaga paksana ram bom thadaduna Gaddafi gi laingak loisin khibani loinana Libya da leiba khulai paiba singna Gaddafi busu hatok pikhi adu dagi Gaddafi hek sikhibaga Libya da paksana amukta thok khidriba tungda thoaningdaba thawdok wathok kaya lepalaitana thoknabagi damak America gi oina North Korea amadi Iran ga lainaramba mari sukaiduna yeknaba leiba ama oirakhibani hairi hauji oiriba fibam masida Iran da America na landabadagi yamna araiba amani adu maduna maram oiraga super power oiriba leiba Russia amadi China gi su America ga yamna chauba yeknaba leiba ama oirakpa yabagi chingnaba su Trumda fawrakhibana hojik fawba Israel gi mateng pangdana leirakhibani adubu Israel na America gi mateng yaudana Iran gi nuclear plant sing mapung fana thugaiba ngamgani haina Benjamin Netanyahu na lauthorakre nuclear khurai saroi haibagi thajaba pirabadi Europe leibak singna mateng pangani Switzerland gi Geneva da pangthokpa mifam amada German gi Foreign Minister Johann Wedfall na karigumba Iran na nuclear khulai saroi haibagi thajaba piba ngamlabadi Europe leibak singi Iran gi mateng pangani haina phongdorakre chairak asida malem gi Muslim leibak kunga mari rom na Iran gi michang da phongna chongthorak trabasu Israel na Iran da chathariba attack asi
international lawgi mayoktani haina yaningdaba phongdorakre loinana lan asida hojik fawbada Iran gidamak Muslim leibak singi oina Pakistan khaktamak phongna Iran gi bichangda leiri hairi Iran da landarakpadagi mioi lising nipan longi yum kai mangta kre compensation gi application lising kuntra lakre Israel ge attack chapchaba paw khumpira duna Iran na Israel ge tongan tongan mafam singda matik mayai leireba misal kaya kapsilakpadagi hojik fawbagi manungda Israel da mioi lising nipan longi yum kai mai mangta kre Iran ge attack ta mangta khraba property singi compensation pibinaba Israel government da application lising kuntra lom tharakre hairi loinana Iran na kapsilakhiba misal na Israel gi achoba hospital ahum sumapung fana mangan tan kre report amagi matungina Iran ga songnari balana sida nongma khakta da Israel na lupa crore lising taruk rom crush tawri public property ke amang takliba sigi tharaga di sanfam asidagi yamna helakani lana sida maram oiraga Israel gi ya hana chahi asida GDP growth chada 4.3 oirambadu Hantarak-tuna 3.6 ta hantarakre Israel defense budget asi 2025 ki oina $1 billion 31 rom oibana leba amagi health amadi education sector da asobodai theng phangli hairi Iran gi Fordo nuclear plant America gi ton 13.6 lumba bunker buster bomb GBU 57 fawbana thukai bangam loi report Iran gi Fordo nuclear plant America gi matnik mai leiri hari button 13.6 lumba bunker buster bomb GBU 57 fawbana thugai bangam gani haiba America gi President Donald Trump na thajaba leitre adubu report asigi matung ina tan 13.6 lumba bunker buster bomb GBU 57 thadarabadi Iran gi Fordo nuclear plant mapung fana thugai bangam drabasu fana yamna de amang ta yai haidi Fordo nuclear plant ase Iran gi Com city da laiba ching amagi leinung da charangna meter 90 luba mafam da sabani maramaduna Iran gi Fordo nuclear plant mapung fana thugai gi hairabadi tan 13.6 lumba bunker buster bomb GBU 57 khakta natana makhal makha kaya ge choba bomb kaya thadaba mathau tagani hairi Donald Trump na chayol ani gi manung de Iran gi landa yausin manatraga yaudabagi free flow rok payai Israel amadi Iran ga soknari balana sida yausin manatraga yaudabagi chapchaba free Donald Trump na chayol ani gi manung da lawrok payai hairi Iran na chayol ani sigi manung da wari sanabagi fibam da laktrabadi lana sida yausilak payai haina su White House gi expert singna phongdoragli Israel gi mayokta Houthi amadi Hezbollah na Iran gi mateng panglakpa yana lakre Numit nipani sujilaklaba Israel amadi Iran gi lana sida mai kai animak tapak sana manta kaya thoknarabasu lan lepagi mami uba phangdri Israel gi damak michang kaya chongthoraklabasu Iran gi damak tadi hojik fawwa phongna support torokpa leitri hari adumakpu terrorist group ni hariba Hezbollah amadi Houthi na Iran da mateng panglakpa yana lakre loina China amadi Russia na Iran da landanaba Israel da haikibadi leikre adubu lana sida Iran gi michang da lepkani haibada chapchana phongdorakpadi leitri adubu laiba animak Iran gi mai kai dedi leiri hairi Israel na landaba heglep triba fawba Iran na kanaguma amataga wari sanaroi Abbas Arakchi Israel na Iran na landaba heglep triba fawba kanaguma amataga wari sanaroi haina Iran gi foreign minister Abbas Arakchi na phongdurakre Abbas Arakchi na Geneva da Europe laibak singi luchingba singa unaduna Israel na chatharakliba lana sigi lanjangda wari sanaki France Germany amadi Britain gi luchingba singa Switzerland gi Geneva da chatuna Iran na paikhatliba nuclear plant singna maram oiraga Israel amadi America na pirakliba pressure sing asigi matangda su yamna kupna khangankre amaromda Israel amadi America na Iran da nuclear gi khulai suklai leiba yaroi haina phongdorakhrabani America gi mateng yaudrabasu Iran gi nuclear plant sing thugai gani haina Benjamin lauthorekre Israel amadi Iran ga soknari balana sida America na hojik fawbada Israel gi dama achoba mateng panglaktaba ubadagi America gi mateng yaudrabasu Iran gi nuclear plant sing mapung fana thugai gani haina Israel gi Prime Minister Benjamin Netanyahu na lauthorekre loinana Iran na anauba lainga semdaba Iran gi miyam gi apambani maduda Israel gi interest leite haina su Benjamin na phongdorakhibani hairi Iran gi missile attack ngakthongna bahonabada Israel gi air defense system fail oibaga pangkhak oire report Iran gi missile attack ngakthongna bahonabada Israel gi maming leiraba air defense system sing fail oibaga pangkhak oire fanayamba faba air defense system oirabasu Iran gi missile pumna mangakthokpa haibase oithokpa wagani adubu Israel gi aero air defense system na Iran na kapsilakpa missile chada 90 gi changda ngakthokpa ngamba maramna Israel da ka hena amangata amadi misimina yaudabani haina expert singna phongdoragli Churachandpur More da leiba maitai khul singi ming onthokli basi crime amani SKL
Churachandpur Moren chingba mafamsingda maiteiksingna ngalingai matamdagi khunda leitaduna leijaraklaba khul leikaising adubu handa Kuki singna government ge official record ta nongnaming onthoragliba se crime amani haina salai kanba loop SKL na phongdorakli loop asigi secretary general L Kanglaicha Khangan bana khuyek piduna thadorok pacherol aduna hai manipuri gi puwariga chahicha kaya loina duna laklaba lamdam asigi chingpa turel maitai leikai khulsingi maming matha amadi senglaba laifamlen kaya gi maming sing asibu chahi kharagi mamangda saidanglaga leirakhiba mitop miyancha sing maru oina Kuki jo singna makhoi gi lamni haiba Yanabagidamak aranba oidaba puwari ama semlaknabagidamak awangba thaki politics tawduna makhoi marolda makhoi mamingda hongdoktuna semdok sadoktuna chahi kharagi mamangdagi chathaduna lakli maitai singi puwariga sagon anduda ningsingba thoktraba matamdagi laklaba thangjing ching sang parengda leiba senglaba ibudok thangjingi laifamlen kaubro ipagi laifamlen na chingba kayabu Kuki jo singna makhoi marolda maming semdok sadoktuna thonjinba amadi historical monument eki makhada protection piraga leiriba senglaba Laifamlen sing asibusu manghantahanaba muthatnaba honaduna lakli layoikraba ipa ipu singna watan thambiramlaba maitei ekhoigi pukai langai ina lining phije chakcha chatnabi ekhoigi ngamkhai ekhoigi saktamda mitop miyancha sing asina thengkhang kayarakta singna duna lakli asiguma laibak thiba thodok wathok sing asida matam matamgi paliba center amadi state lenga animakna su thamoi sengna hotna biduna yengsin bibagi mami sunga si phawba tadri haukiba kumja 2023 gi me ahumdagi haurakhiba irang adudagi more amadi Churachandpur na chingma mafam singdagi lanjena duna leirakhiba IDP sing adugi pokna phamlamdam haurakpham oiriba khulaikai sing adugi thainedagi leiraklaba maming matha sing adubu lenga ki official record amadi lengang issue tawba official document ayambada maitai gi hanadagi leijaramba maming matha sing Kuki jo singi mamingda nauna thonjinba semdok khanba haibasi ngakpi bangamlaroidaba chobo crime makhal amani haina lawi masida lenga ki mari leinaba department singi mioi sing chena ramloi hainingai leite the committee on protection of mitei victims Kop map moregi inau singna lorakpa democratic oiba thabak thoram singda salai kanba lufna angamba thakta mateng pangduna sogotkani makha tana asiguma pamdaba thoaningdaba thodok wathok sing thoktanaba paliba lenga asina logi matungina lokhutpham thokpa thabak sing adu matang matam chana lokhutpaga loinana athubada akanba miyeng su changbiu haina su mari leinaba singda appeal tawrakli Kanglai papunba kholawgi update tagi lokhotjarake ngasi khuga da paite ani isingna tasinbadagi irakna duna sikre